ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃ ꯑꯣꯏꯔꯤꯕ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯅꯔꯛꯄ ꯏ ꯄꯥꯎ ꯈꯔ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ꯫ ꯃꯣꯏꯔꯥꯡ ꯂꯝꯈꯥꯏꯒꯤ ꯊꯧꯗꯣꯛꯀꯤ ꯇꯦꯛꯆꯥꯛ ꯄꯨꯝꯅꯃꯛ ꯃꯣꯏꯔꯥꯡ ꯑꯦꯁꯁꯤꯒꯤ MLA ꯁꯥꯟꯇꯤꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯅ ꯑꯃꯨꯛꯀꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯛꯂꯤ꯫ ꯃꯣꯏꯔꯥꯡ ꯂꯝꯈꯥꯏꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯐꯥꯈꯤꯕ DAP ꯍꯥꯔꯁꯤꯡ ꯑꯗꯨ ꯂꯩꯉꯥꯛꯇꯒꯤ ꯑꯌꯥꯕ ꯂꯧꯗꯅ ꯑꯟꯑꯣꯊꯣꯔꯥꯏꯖ ꯗꯤꯂꯔ ꯑꯃꯅ ꯂꯣꯟꯅ ꯆꯤꯡꯕ ꯑꯣꯏꯔꯝꯂꯦ꯫ ꯍꯥꯔ ꯆꯤꯡꯂꯛꯈꯤꯕ ꯃꯤꯑꯣꯏ ꯑꯃꯗꯤ ꯍꯥꯔ ꯑꯗꯨꯕꯨ ꯄꯤꯔꯛꯂꯤꯕ ꯕꯤꯍꯥꯔꯒꯤ ꯀꯦꯝꯄꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯩꯉꯥꯛꯅ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯔꯒꯅꯤ ꯍꯥꯏꯅ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯤꯔꯦꯛꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯃꯤꯌꯥꯝꯗ ꯆꯠꯊꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯍꯦꯟꯃꯜꯂꯦ ꯍꯥꯏꯅ LCLꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯛꯂꯤ꯫ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯊꯧꯗꯣꯛ ꯃꯇꯨꯡꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯐꯣꯔꯁꯁꯤꯡꯅ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯑꯣꯠꯄ ꯅꯩꯕ ꯑꯃꯗꯤ ꯐꯨꯕ ꯆꯩꯕ ꯑꯁꯤ ꯌꯥꯝꯅ ꯍꯦꯟꯃꯜꯂꯦ꯫ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯑꯁꯤ ꯃꯅꯤꯄꯨꯔ ꯃꯆꯥ ꯑꯣꯏꯔꯤꯕ ꯃꯈꯣꯏꯒꯤꯗꯤ ꯌꯥꯎꯗꯕ꯭ꯔꯥ ꯍꯥꯏꯅ ꯂꯩꯃꯔꯣꯜ ꯆꯅꯨꯔꯥ ꯂꯝꯖꯤꯡꯂꯨꯞ LCLꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯗ ꯆꯤꯟꯀꯨꯀꯤ ꯖꯣꯠ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯤꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯉꯤ ꯍꯥꯏꯕꯁꯤ ꯄꯨꯝꯅꯃꯛꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯤꯗꯤꯌꯥꯗ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯈꯟꯅ ꯅꯩꯅꯕꯗ ꯗꯤꯞ ꯁ꯭ꯇꯦꯠꯀꯤ ꯃꯤꯑꯣꯏꯁꯤꯡ ꯌꯥꯎꯕꯒꯤ ꯋꯥꯐꯝ ꯊꯝꯃꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯂꯥꯟ ꯑꯁꯤ ꯑꯁꯦꯡꯕ ꯄ꯭ꯔꯣꯛꯁꯤ ꯋꯥꯔꯅꯤ ꯍꯥꯏꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯔꯕ ꯃꯇꯝ ꯈꯨꯟꯅꯥꯏꯅ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝ ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯂꯨꯆꯤꯡꯕ MLAꯁꯤꯡ ꯐꯝꯅꯥꯏꯕꯁꯤꯡ ꯇꯨꯃꯤꯟꯅ ꯎꯆꯤ ꯃꯈꯨꯟꯗ ꯂꯩꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯏꯪꯂꯤꯁꯁꯤꯡ, ꯄꯔꯁꯤꯌꯥꯟꯁꯤꯡ ꯑꯃꯁꯨꯡ ꯄꯣꯔꯇꯨꯒꯤꯖꯁꯤꯡꯅ ꯑꯁꯦꯡꯕ ꯅꯦꯇꯤꯚ ꯑꯃꯦꯔꯤꯀꯥꯟꯁꯤꯡꯕꯨ ꯍꯥꯠꯇꯨꯅ ꯑꯃꯗꯤ ꯇꯥꯟꯊꯣꯛꯈ꯭ꯔꯒ ꯃꯈꯣꯏꯒꯤ ꯂꯩꯄꯥꯛ ꯁꯦꯝꯈꯤꯕꯅꯤ꯫ ꯃꯗꯨꯒꯤꯗꯨꯒ ꯉꯁꯤꯒꯤ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯑꯁꯤꯒ ꯀꯔꯤ ꯈꯦꯠꯅꯔꯤꯕꯒꯦ? ꯏꯪꯂꯤꯁꯁꯤꯡꯕꯨ ꯃꯇꯦꯡ ꯄꯥꯡꯕ ꯄꯨꯝꯅꯃꯛꯄꯨ ꯅꯝꯊꯕꯗ ꯂꯣꯏꯅ ꯌꯥꯎꯈꯤ꯫ USꯅ ꯀꯨꯀꯤꯁ ꯆꯤꯟ ꯑꯃꯗꯤ ꯖꯧꯃꯤꯁꯤꯡꯗ ꯄꯩꯁꯥ ꯊꯥꯗꯗꯨꯅ ꯃꯅꯤꯄꯨꯔꯕꯨ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯊꯝꯅꯕ ꯃꯤꯗꯜ ꯏꯁꯇ ꯖꯨꯏꯁ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯀꯟꯇ꯭ꯔꯤ ꯑꯃ ꯂꯩꯍꯟꯕꯒꯨꯝꯅ ꯂꯩꯍꯟꯅꯕ ꯃꯪꯂꯤ ꯍꯥꯏꯕꯁꯤ ꯈꯪꯃꯤꯟꯅꯕ ꯆꯪꯏ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯅꯤꯄꯨꯔ ꯌꯥꯎꯅ ꯅꯣꯔꯊ ꯏꯁꯀꯤ ꯂꯥꯜꯍꯧꯕꯁꯤꯡ 2029 ꯐꯥꯎꯕꯗ ꯂꯣꯏꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯂꯦꯐ ꯋꯤꯡ ꯑꯦꯛꯁꯇ꯭ꯔꯤꯃꯤꯖꯝ ꯃꯄꯨꯡ ꯐꯥꯅ ꯃꯨꯠꯊꯠꯅꯕꯒꯤ ꯄꯥꯟꯗꯝ ꯐꯪꯂꯕ ꯃꯇꯨꯡꯗ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯃꯅꯤꯄꯨꯔ ꯌꯥꯎꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯗ ꯂꯥꯜꯍꯧꯕꯒꯤ ꯏꯔꯥꯡ ꯅꯝꯊꯅꯕ ꯑꯈꯟꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯒꯅꯤ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯂꯦꯐ ꯋꯤꯡ ꯑꯦꯛꯁꯇ꯭ꯔꯤꯃꯤꯖꯝꯅ ꯁꯣꯛꯍꯜꯂꯕ ꯃꯐꯝꯁꯤꯡꯗ ꯃꯊꯧ ꯇꯧꯔꯝꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯣꯅꯦꯜ ꯄꯨꯝꯅꯃꯛ ꯃꯅꯤꯄꯨꯔ, ꯑꯁꯥꯝ, ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁ ꯑꯃꯗꯤ ꯅꯥꯒꯥꯂꯦꯟꯗ ꯊꯥꯖꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯀꯨꯝꯖꯥ 2029 ꯐꯥꯎꯕꯗ ꯂꯥꯜꯍꯧꯕꯒꯤ ꯏꯍꯧ ꯄꯨꯝꯅꯃꯛ ꯃꯄꯨꯡ ꯐꯥꯅ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯦꯄ꯭ꯔꯤꯜ 18ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯋꯦꯁꯠ ꯕꯦꯡꯒꯣꯜꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛꯀꯤ ꯃꯤꯈꯜ ꯑꯃꯁꯨꯡ ꯖꯨꯂꯥꯏꯗꯒꯤ ꯑꯥꯒꯁꯠ ꯐꯥꯎꯕ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯃꯔꯅꯥꯊ ꯖꯇ꯭ꯔꯥ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁꯦꯟꯇ꯭ꯔꯦꯜ ꯑꯥꯔꯝ ꯄꯨꯂꯤꯁ ꯐꯣꯔꯁ CAPFꯀꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯅꯧꯅ ꯃꯐꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯕꯒ ꯂꯣꯏꯅꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯃꯐꯝ ꯀꯌꯥꯃꯔꯨꯝꯗ ꯃꯊꯧ ꯇꯧꯍꯟꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯆꯍꯤ ꯑꯁꯤꯒꯤ ꯇꯪꯈꯥꯏ ꯆꯜꯂꯛꯄꯗ CRPFꯀꯤ ꯀꯣꯕ꯭ꯔꯥ ꯀꯃꯥꯟꯗꯣ ꯕꯥꯇꯥꯂꯤꯌꯟ ꯐꯣꯔ ꯔꯤꯖꯣꯂꯨꯠ ꯑꯦꯛꯁꯟꯅꯆꯤꯡꯕ ꯒꯣꯔꯤꯂꯥ ꯋꯥꯔꯐꯦꯌꯔꯒꯤ ꯇ꯭ꯔꯦꯅꯤꯡ ꯅꯤꯡꯊꯤꯅ ꯐꯪꯂꯕ ꯌꯨꯅꯤꯠꯁꯤꯡ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯗ ꯃꯊꯧ ꯇꯧꯍꯜꯂꯒꯅꯤ꯫ ꯂꯥꯜꯍꯧꯕ ꯅꯝꯊꯅꯕꯒꯤ ꯃꯇꯥꯡꯗ ꯁꯦꯟꯇꯔꯅ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯊꯝꯂꯤꯕ ꯃꯅꯤꯄꯨꯔꯗ ꯃꯥꯏꯟ ꯄ꯭ꯔꯣꯇꯦꯛꯇꯦꯗ ꯚꯦꯍꯤꯀꯜꯁꯤꯡ ꯊꯨꯡꯂꯕꯒ ꯂꯣꯏꯅꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯐꯝꯁꯤꯡꯗ ꯁꯤꯖꯤꯟꯅꯕ ꯍꯧꯔꯦ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯛꯄ ꯂꯩꯈ꯭ꯔꯦ꯫ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯗ ꯑꯦꯛꯇꯤꯚ ꯑꯣꯏꯅ ꯃꯊꯧ ꯇꯧꯔꯤꯕ ꯂꯥꯜꯍꯧꯂꯨꯞ 13ꯀꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯒꯤ 9, ꯑꯁꯥꯝꯒꯤ 3, ꯃꯦꯘꯥꯂꯌꯥꯒꯤ 2, ꯇ꯭ꯔꯤꯄꯨꯔꯥꯒꯤ 2, ꯅꯥꯒꯥꯂꯦꯟꯗꯒꯤ 1 ꯌꯥꯎꯔꯤ꯫ ꯒꯚꯔꯟꯃꯦꯟꯠꯀꯤ ꯗꯇꯥ ꯃꯇꯨꯡ ꯏꯟꯅ ꯍꯧꯈꯤꯕ ꯆꯍꯤ 10ꯒꯤ ꯃꯇꯨꯡꯗ ꯂꯥꯜꯍꯧꯕꯒ ꯃꯔꯤ ꯂꯩꯅꯕ ꯊꯧꯗꯣꯛ ꯊꯣꯛꯄꯒꯤ ꯆꯥꯡ ꯍꯟꯊꯔꯛꯂꯦ꯫ ꯀꯨꯝꯖꯥ 2014ꯗ ꯂꯥꯜꯍꯧꯕꯒ ꯃꯔꯤ ꯂꯩꯅꯕ ꯊꯧꯗꯣꯛ 914 ꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯑꯦꯛꯁꯇ꯭ꯔꯤꯃꯤꯁꯠ 59,993 ꯐꯥꯈꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯂꯥꯜꯍꯧꯕ 132 ꯍꯥꯠꯈꯤꯕꯒ ꯂꯣꯏꯅꯅ 212 ꯁꯤꯈꯤ꯫ ꯀꯨꯝꯖꯥ 2024ꯗꯗꯤ ꯂꯥꯜꯍꯧꯕꯒ ꯃꯔꯤ ꯂꯩꯅꯕ ꯊꯧꯗꯣꯛ 193 ꯈꯛ ꯊꯣꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯆꯍꯤ ꯑꯗꯨꯗ ꯑꯦꯛꯁꯇ꯭ꯔꯤꯃꯤꯁꯠ 38 ꯍꯥꯠꯈꯤꯕꯒ ꯂꯣꯏꯅꯅ 538 ꯐꯥꯈꯤ ꯑꯃꯁꯨꯡ ꯃꯤꯆꯝ 30 ꯁꯤꯈꯤ ꯍꯥꯏꯔꯤ꯫ ꯃꯁꯛ ꯃꯃꯤꯡ ꯇꯥꯛꯊꯣꯛꯅꯤꯡꯗꯕ ꯑꯣꯐꯤꯁꯥꯔ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯦ ꯍꯥꯏꯅ ꯂꯧꯔꯤꯕ ꯃꯅꯤꯄꯨꯔꯗ ꯏꯍꯥꯟ ꯍꯥꯟꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯗꯤꯄ꯭ꯂꯣꯏ ꯇꯧꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯦ ꯍꯥꯏꯔꯤ꯫ ꯀꯨꯝꯖꯥ 2029 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯂꯥꯜꯍꯧꯂꯨꯞ ꯄꯨꯝꯅꯃꯛ ꯂꯥꯛꯁꯤꯟꯅꯕꯒꯤ ꯃꯇꯥꯡꯗ ꯂꯩꯉꯥꯛꯀꯤ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯇꯨꯅ ꯈꯟꯅ ꯅꯩꯅꯈ꯭ꯔꯦ꯫ ꯄꯥꯟꯗꯝ ꯑꯁꯤ ꯐꯪꯅꯕꯒꯤꯗꯃꯛ ꯂꯦꯐ ꯋꯤꯡ ꯑꯦꯛꯁꯇ꯭ꯔꯤꯃꯤꯖꯝꯒꯤ ꯆꯩꯊꯦꯡ ꯐꯪꯂꯕ ꯁ꯭ꯇꯦꯠꯁꯤꯡꯗ ꯁꯤꯖꯤꯟꯅꯔꯝꯕ ꯃꯥꯏꯟ ꯄ꯭ꯔꯣꯇꯦꯛꯇꯦꯗ ꯚꯦꯍꯤꯀꯜ ꯄꯨꯝꯅꯃꯛ
ꯑꯊꯨꯕ ꯃꯇꯝꯗ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯁ꯭ꯇꯦꯠꯁꯤꯡꯗ ꯄꯨꯁꯤꯜꯂꯛꯂꯒꯅꯤ꯫ ꯂꯥꯏꯠ ꯚꯦꯍꯤꯀꯜ ꯕꯨꯂꯦꯠ ꯄ꯭ꯔꯨꯐ ꯈꯔꯗꯤ ꯃꯅꯤꯄꯨꯔꯒꯤ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯊꯨꯡꯈꯤꯕꯒ ꯂꯣꯏꯅꯅ ꯁꯤꯖꯤꯟꯅꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯗꯦꯁꯥꯝꯒꯤ ꯐꯣꯔꯃꯔ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯄꯨꯔꯝꯕꯒꯤ ꯃꯥꯌꯣꯛꯇ ꯌꯨꯠ ꯑꯣꯐ ꯄꯥꯡꯒꯜ ꯇꯥꯕꯤꯅ ꯏꯟꯗꯣ ꯕꯔꯃꯥ ꯁꯨꯒꯅꯨ ꯔꯣꯗ ꯊꯤꯡꯖꯤꯟꯕꯒꯤ ꯈꯣꯡꯖꯪ ꯍꯧꯈ꯭ꯔꯦ꯫ ꯀꯣꯀꯣꯃꯤꯅ ꯁꯤꯟꯗꯨꯅ ꯆꯠꯈꯤꯕ ꯃꯤꯌꯥꯝꯒꯤ ꯈꯣꯡꯆꯠ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ ꯈꯔꯅ ꯃꯣꯞ ꯁꯥꯒꯠꯇꯨꯅ ꯗꯦꯁꯥꯝꯒꯤ ꯐꯣꯔꯃꯔ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯌꯥꯡꯕꯝ ꯁꯣꯃꯔꯖꯤꯠꯄꯨ ꯂꯥꯏꯐ ꯑꯦꯇꯦꯝꯞ ꯇꯧꯈꯤꯕ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯌꯨꯠ ꯑꯣꯐ ꯄꯥꯡꯒꯜ ꯇꯥꯕꯤꯅ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯁꯨꯒꯅꯨ ꯔꯣꯗ ꯊꯤꯡꯖꯤꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯍꯧꯈ꯭ꯔꯦ꯫ ꯂꯝꯕꯤ ꯑꯁꯤꯗ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯎ ꯋꯥ ꯐꯩꯖꯤꯟꯗꯨꯅ ꯑꯃꯁꯨꯡ ꯇꯌꯥꯔꯅꯆꯤꯡꯕ ꯃꯩ ꯊꯥꯗꯨꯅ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤ꯫ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡ ꯊꯠꯇꯨꯅ ꯃꯈꯥ ꯇꯥꯅ ꯆꯠꯍꯟꯈꯤꯗꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯩ ꯃꯁꯤꯡ, ꯏꯃꯥꯔꯖꯦꯟꯁꯤ ꯑꯃꯁꯨꯡ ꯏꯁꯦꯟꯁꯤꯌꯦꯜ ꯁꯥꯔꯚꯤꯁꯀꯤ ꯑꯣꯏꯅꯗꯤ ꯀꯣꯝꯊꯣꯛꯈꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯃꯌꯥꯡꯕꯝ ꯁꯣꯃꯔꯖꯤꯠ ꯇꯝꯊꯤꯅ ꯐꯨꯔꯛꯈꯤꯕ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯌꯨꯠ ꯑꯣꯐ ꯄꯥꯡꯒꯜ ꯇꯥꯕꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯕꯁꯤꯡ ꯃꯤꯌꯥꯝ ꯈꯪꯅ ꯁꯦꯡꯗꯣꯔꯛꯀꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯁꯦꯡꯗꯣꯛꯇꯕ ꯇꯥꯔꯕꯗꯤ ꯏꯟꯗꯣ ꯕꯔꯃꯥ ꯁꯨꯒꯅꯨ ꯔꯣꯗ ꯊꯤꯡꯖꯤꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯄ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯄꯤ ꯀꯥꯎꯟꯁꯤꯜꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯀꯣꯀꯣꯃꯤꯒꯤ ꯈꯣꯡꯖꯪ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯔꯝꯕꯟ ꯏꯃꯥ ꯀꯩꯊꯦꯜꯗ ꯗꯦꯁꯥꯝꯒꯤ ꯐꯣꯔꯃꯔ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯁꯣꯃꯔꯖꯤꯠꯄꯨ ꯇꯝꯊꯤꯅ ꯐꯨ ꯆꯩꯈꯤꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯔꯛꯂꯤ꯫ ꯊꯧꯑꯣꯡ ꯑꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯈꯜ ꯌꯥꯎꯗꯕ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯀꯣꯀꯣꯃꯤꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪ ꯈꯨꯗꯤꯡꯃꯛꯇ ꯂꯨꯞ ꯑꯁꯤꯅꯁꯨ ꯁꯔꯨꯛ ꯌꯥꯒꯅꯤ ꯍꯥꯏꯔꯤ꯫ ꯂꯩꯃꯔꯣꯜ ꯆꯅꯨꯔꯥ ꯂꯝꯖꯤꯡ ꯂꯨꯞ, ꯀꯣꯂꯤꯁꯟ ꯑꯣꯐ ꯏꯟꯗꯤꯖꯤꯅꯁ ꯔꯥꯏꯠ ꯀꯦꯝꯄꯦꯟ ꯁꯤꯔꯀꯥ, ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯐ ꯃꯩꯇꯩ ꯚꯤꯛꯇꯤꯝ ꯃꯣꯔꯦ, ꯑꯣꯜ ꯃꯅꯤꯄꯨꯔ ꯌꯨꯠ ꯄ꯭ꯔꯣꯇꯦꯛꯁꯟ ꯀꯝꯃꯤꯇꯤ ꯑꯃꯤꯞꯀꯣ ꯑꯃꯗꯤ ꯑꯝꯀꯤꯜꯅ ꯊꯥꯗꯣꯔꯛꯄ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯦꯔꯣꯜꯁꯤꯡꯗ ꯅꯍꯥꯟ ꯃꯤꯑꯣꯏ ꯈꯔꯅ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯗ ꯃꯣꯞ ꯁꯥꯒꯠꯇꯨꯅ ꯃꯌꯥꯡꯕꯝ ꯁꯣꯃꯔꯖꯤꯠꯄꯨ ꯇꯝꯊꯤꯅ ꯐꯨ ꯆꯩꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯔꯛꯂꯤ꯫ ꯁꯣꯁꯥꯏꯇꯤ ꯑꯁꯤꯕꯨ ꯍꯦꯟꯅ ꯌꯥꯏꯐꯅꯕ ꯀꯠꯊꯣꯛꯂꯒ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯑꯣꯏ ꯑꯃꯗ ꯍꯤꯡꯁꯥꯒꯤ ꯊꯧꯑꯣꯡꯁꯤꯡ ꯆꯠꯊꯔꯝꯕ ꯑꯁꯤ ꯌꯥꯕ ꯉꯝꯂꯣꯏ꯫ ꯁꯣꯃꯔꯖꯤꯠꯀꯤ ꯄꯣꯛꯃꯤꯟꯅꯕ ꯃꯌꯥꯝꯕꯁꯨ ꯏꯪ 2023ꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯗ ꯊꯋꯥꯏ ꯀꯠꯈ꯭ꯔꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯏꯍꯧ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯦꯗꯨꯀꯦꯁꯟꯒꯤ ꯂꯝꯗꯗꯤ ꯑꯄꯟꯕ ꯄꯤꯕꯤꯗꯅꯕ ꯁꯣꯁꯥꯏꯇꯤ ꯑꯁꯤꯒꯤ ꯁꯦꯛꯁꯟ ꯀꯌꯥꯗꯁꯨ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯊꯥ ꯑꯁꯤꯒꯤ 15ꯗ ꯀꯣꯀꯣꯃꯤꯅ ꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯋꯥꯍꯪ 8 ꯌꯥꯎꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯄꯤꯁꯤꯟꯈꯤꯕ ꯈꯣꯡꯆꯠ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯟꯅ ꯈ꯭ꯋꯥꯏꯔꯝꯕꯟ ꯏꯃꯥ ꯀꯩꯊꯦꯜꯗ ꯗꯦꯁꯥꯝꯒꯤ ꯍꯥꯟꯅꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯁꯣꯃꯔꯖꯤꯠꯄꯨ ꯃꯤꯑꯣꯏ ꯈꯔꯅ ꯇꯝꯊꯤꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯐꯨ ꯆꯩꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯏꯃꯥ ꯀꯩꯊꯦꯜꯒ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯠꯇꯗ ꯃꯔꯤ ꯂꯩꯅꯗꯦ꯫ ꯁꯣꯃꯔꯖꯤꯠꯄꯨ ꯇꯝꯊꯤꯅ ꯐꯨ ꯆꯩꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯒꯦꯡꯈꯨꯠꯄꯨ ꯑꯃꯅ ꯆꯠꯊꯕ ꯊꯧꯑꯣꯡꯅꯤ ꯍꯥꯏꯅ ꯉꯁꯤ ꯈ꯭ꯋꯥꯏꯔꯝꯕꯟ ꯅꯨꯄꯤ ꯀꯩꯊꯦꯜ ꯂꯩꯃꯔꯣꯜ ꯁꯤꯗꯕꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯈ꯭ꯋꯥꯏꯔꯝꯕꯟ ꯅꯨꯄꯤ ꯀꯩꯊꯦꯜ ꯁꯤꯟꯐꯝ ꯑꯃꯁꯨꯡ ꯁꯛꯇꯝ ꯀꯟꯕ ꯂꯨꯞꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯀꯦ.ꯑꯦꯁ. ꯁꯥꯟꯇꯤ ꯂꯩꯃꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯌꯥꯡꯕꯝ ꯁꯣꯃꯔꯖꯤꯠ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯃꯤꯌꯥꯝꯒꯤ ꯈꯟꯕ ꯏꯆꯥ ꯑꯃꯅꯤ꯫ ꯃꯍꯥꯛꯀ ꯄꯣꯛꯃꯤꯟꯅꯕ ꯃꯌꯥꯝꯕꯁꯨ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤꯗꯃꯛ ꯊꯋꯥꯏ ꯀꯠꯈ꯭ꯔꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯄꯨꯔꯤꯕ ꯃꯤꯁꯛ ꯑꯃꯗ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯐꯨ ꯆꯩꯈꯤꯕ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯒꯦꯡꯈꯨꯠꯄꯨꯅ ꯆꯠꯊꯈꯤꯕ ꯊꯧꯑꯣꯡꯅꯤ꯫ ꯃꯁꯤ ꯇꯔꯥꯏꯅ ꯂꯧꯐꯝ ꯊꯣꯛꯇꯦ꯫ ꯑꯩꯈꯣꯏ ꯃꯁꯦꯜ ꯍꯥꯠꯇꯣꯛꯅꯕ ꯍꯣꯠꯅꯕ ꯊꯧꯑꯣꯡ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯏ꯫ ꯀꯩꯊꯦꯜꯗ ꯀꯣꯀꯣꯃꯤꯅ ꯁꯤꯟꯕ ꯋꯥꯀꯠ ꯃꯤꯐꯝ ꯑꯃꯗꯤ ꯂꯩꯕꯥꯛꯀꯤ ꯏꯁꯨ ꯀꯌꯥꯗ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯗ ꯊꯨꯒꯥꯏꯕ ꯑꯁꯤ 3ꯂꯛ ꯁꯨꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯈꯣꯏꯅ ꯈꯥꯝꯗꯣꯛꯇꯨꯅ ꯑꯆꯨꯝ ꯑꯔꯥꯜ ꯋꯥꯇꯦꯝꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯂꯨꯔꯕ ꯃꯇꯝꯁꯤꯗ ꯃꯤꯌꯥꯝꯒꯤ ꯈꯣꯡꯖꯪ ꯊꯨꯒꯥꯏꯅꯕ ꯁꯤꯟꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯀꯨꯀꯤꯁꯤꯡꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯀꯥꯡꯕꯨꯁꯤꯡꯅꯤ ꯍꯥꯏꯈꯤ꯫